आकाशवाणी इम्फाल Ngangom Kiran पाव पाजरी Climate Change Reporting Lisingani Kuntaruk ki Teret Suba State Level Media Fellowship ngasiya lautokre. Imphal ki Mantri Pukhi Laiba Civil Secretariat ki Ministers Block to Pangtok Puthorma Mada Upamukhyamantri Losi Dikona Mamang Sahi Kumja Lisingani Kunmanga Kuntaruk ki Taruk Suba State Level Media Fellowship Phangduna Climate Change ki matangda miyamne hena khangan na thorom sing da saruk ya ki pawmi sing da su certificate singyan tokki. Thormod the Wangang but Sri Dikona High Environment and Climate Change Directorate na Media Sing the Fellowship Piduna Climate Change Kimatang da Miam the Hena Kangan of Tavok Thorom Sing Lisang Sina Pang Tok to Lerambasi ta Sing the Tagat Ningaini. Aying a cycle Kaitarakpana a homokaya Torktuna Miobu Kunai the Saitian Kaya Pirakli. Magna Hai Manipur Samasa Kaya Later Basumapung Panawarushin Purpungamdri Mio Pumnamak Nomudi Sikiga the Bangaktani Hairaduna Sri Dikona Hai Amagamaga Nungsisana Bahibasi Kaktana Warushin Purknabagi Pambai Oigani. Thormod the Razgi Environment and Climate Change Director Dr. Taurangom Brajakumar Nahai Paumisingna Climate Change Kilamda Tijin Humziliva Scientist Policy Shamlibas Mushing Amasung Miamga Gimarakta Pau Pona and Baga Chobutang Lodi. Mamang Sahi Media Fellowship ki certificate funkiba singi manungda Akashvani Imphal gi Bishnupur Paumi RK Manipur sana yauri. Sahi sigi oina Media Fellowship pinanaba khalwa Paumi singi manungdana Akashvani Imphal gi Regional News Unit ta Dex Editor oina lairiba Khatrimayum Bureaus Khangemam James amadi aikhoi gi Sandal Paumi Jire Moyon yauri. राज्य के एग्रीकल्चर डिपार्टमेंट की डायरेक्टर पीटर सालाम नहारी मोइरांग लमखाई ngarang miyam na har phab gi thodok aduda har purklibu kangbu aduga department asig mari amata leinadi Imphal paumi sing unaba mada siri peter nahai ngarang gi har sing adu kwakta da leiba agrotech solution kauba lanai farm amana bihar da leiba har gi company amadi gi singlakpani farm amasung company du gi mathakta FIR chanduna ain gi thabak singlakulagani Mahang Nahai Department Asigi Godown the Harbek Lak Amarom Lairi Masig Matakta Lakaduribata Ahumari Kimanunda Harbek Lissing Maripurom Longanaba Taurang Tori. Lomising the Har Fangan with the Henokudong Chanabagidamak Manipur Gimapum Samayang Kaida Distribution Points in Hangdotuna Tamle Hainasu Siri Peter Namakatana Fongdoki. Sikkim ki Gangtokta Ngasinung Tilpangtokpa Road Chomada Pradhan Mantri Narendra Modi Saruk Yakre. Sri Modi na Sikkim ki Mukhyamantri Prem Singh Tamang amasung Rajya ki BJP President DR Thapa galoinana lakpada lambi ki nakyat masing yamna miyamna haraw tayamna oki. Sri Modi numit nini ki khongchatta rajya adu ngasi thungki bani. Pradhan Mantri Narendra Modi na hayeng Paljor Stadium da pangthokadaba Sikkim na statehood phangkibagi yangkhairak shubha palan thorum da saruk yagani. Pradhan Mantri na Rajyaduda Lupa Koti Lising Marirom Sangna Faikatpa Project Kharagina Sangagani Kharagina Ure Uyung Tamgani Project Singadugi Manungda Infrastructure Connectivity Healthcare Education Power Urban Development Environment Tourism Amasung Agriculture Sector Sing Yauri Nongsu Bengal Bidhan Sabha Mikhil Gani Shubut Tanka ki bot khomogi matam ngasi loikre Sitsa Manipuri thogi bot laklibim sakashinamita thadanagani Bot Komgaro Yomatam Pauda, Razniti Dol Singer Star Campaigner Singer Masung Sing Bakayana, Makoi Makoi Mirap Singi, Lajabi Tadana Botter Singi Pung Sing Shinabohanaki. Yum Sakashan with the bot Tadanaga Ribasigi Yanglaga, Ngak Sengi Akan section Torang Sing locally. Mikal Santio in a Pangtung Nabagadamak Irang Topa Yai Hena Sing Namapum Sing da Central Armed Police Force in Tamduna, section Nangak Sally. Bharat amasung New Zealand gi marakta free trade agreement lainabana lebak ani gi marakta lalol iteki thabak hena fagat han bagaloinana kumja lisingani niputaret phau gi manungda Bharat pu chokol abalebak am ohena na bohonari ba sida chauna mateng panglagani anobu khongthang asina lakadur bisahi taramanga sida New Zealand na Bharat $1 billion kun gi sanpham thadaw ya halagani free trade agreement asina lebak asigi naharol sing longmi sing nupi sing artisan sing amasung MSME sector bu mapangin kankhat anmada chauna mateng panglagani Thoidok handok par thabak sing tawbagi damak angang sing da piba Pradhan Mantri Rashtriya Bal Puruskar gi damak ming pisan bigaroi benamit sahi asigi July 13 phau oiragani mana asi phangmada matik saraba sahi mangadagi taranipan phau gi manung dalaiba Bharat Masa singna National Award Portal awards.gov.in da mari lenaba che chang sing pisalakpa yagani hairi Paulo Jere